अहानबद मरोइब पाउ Citizenship Amendment Bill की मतंग लेंगांग लोकहिब फिरेब ngasi su lengdana lei haina Chief Minister N Biren haikre Man Pack na lambi da thoktuna CAB की मायोक ta khongjang changsin ba hokre Amasong Chingmairong Cherau Chingmathakta Eco Tourism Project की मखादा Watch Tower साबगी थबक होरे खरुंजरी ISTV की नुमिदां की पाव मीटिंग ताबिरी बसिंग तराम नोक चेरी हुजिबाव सनोक न पिजरी Citizenship Amendment Bill की मतंगदा लेंगांग न लोकहिब फिरेब ngasi su lengdana lei haina Chief Minister N Biren haikre ngasi lamfil leiba Manipur Khadi and Village Industries Board की नौना साबा Production Center hangdokpaga loinana tha ahum chupna chathagadaba training program hangdokpagi thoramda Chief Minister na makha tana haikibada state asida leiriba lengak ashi miyamgini lengak ashina miyamgi ihul khangna thabak tawri lengak ashina emotion da thabak tawroi bill gi close by close miyamna naina biu bill ashina Manipur da sokloidaba close natraga rule ama hapa amasung Manipur Protection Bill gi SNP han ba haiba lenga की फिरेब अदो ngasi su lengdana leire bill asi India की स्टेट कुनमापल अमदी यूनियन टेरिटोरी तरेता चटनगदबा बिल नि लिसिंग अमगा चमापन यांगै मंगा दगी चनरकलबा सिटीजनशिप एक्ट ता अनोबा अमेंडमेंट खरा हपचिन बनी हाइके मणिपुर पीपल्स बिल दु SNPP रो अदो वरगदे अखोय प्रोटेक्ट तौरे और हुजिकी हाइरिबा कैप हाइन खंगरिबा सिटीजन अमेंडमेंट बिल मसिदैदा Manipur की somehow अखोई स्वाइदा टीवी दा कैनो डिस्कशन दा ngang na बदु नतबा आदा कराई एरिया दा लीगल एक्सपर्ट कॉन्स्टिट्यूशनल एक्सपर्ट रोकांदा मणिपुर की इंडिजिनस पॉपुलेशन जे सोक्तना बगी रूम थंबियो हाइबनी अमना मु हाइबा पोसे मयाम बिल से नैनाबियो नैना गदबने खोय बिल से करी यावरी बिल से ना कोई कयाम सोन गर नैना होगदबदगी ने कोई दंगसी मांगी बतौरीबा अपस्पा की करी अमते येलौद्रे प्रजा की इंटरेस्ट ऑल द टाइम वाक तोरगलाई गनी इमोशन न चटनगुमसे खोय पॉइंट बाय पॉइंट पुथोकपिरबा सिगी पॉइंट सिनिको तू सिगी क्लोज सिनिको हैना अखोई द कन्विंस दरगो खुदम बिथलगा ताकपियो मधुदा प्रजा की इंटरेस्ट के वांगदा खोय अमदा चलोय मरमदि अखोई दि प्रजाना खल्लगा खोय सेंबी बनिने प्रजा मयामना खोय इलेक्ट तौदि कमायना खोय होइनी अदुना खोय प्रजा का लैगनी तबुदबो ममांग series of emotion चटखिदना सोइरा लापसे मखाताना कोइ सोयलगुमसि ngasi ki thoramadu the Industries Minister TS Biswajit Khadi and Village Industries Board ke Chairman L Radha Kishore yauna official kyana sarukya ke Minister Biswajit na lengak asina small amadi medium industries da khanaba mityeng thamduna thabak sing paikhatli bashida agency sing na su pukchel sing na thabak tawduna madugi kanaba sing miyam da fangan se haike मखोगी सिदा सुनतना अखोगी विलेज सिंग्स द कमाइन तौदना रॉ मटेरियल से रिजर्व तौरगा अखोगी प्रोड्यूसर सिंग्स द कमाइन तौदना मखोई से इंप्लीमेंट होनगदगे अदुगा कमाइन तौदना अखोगी कॉमन फैसिलिटी सेंटर सिंग हा कांदा रूरल यूथ सिंग लेरिबा रूरल के एरिया सिंग्स द चंगगा कोइना कमाइन तौदना अखोगी ट्रेनिंग पीरगा तौदगे हाइब सो मेनी फंक्शंस यावरी मस्टेज दा मयाम जी हेन उबिराम गनी ngasi mak अखोई ट्रेनिंग सेंटर नत्रगा लेरिबा खादी की स्टेटस से मसी हाना लेबिरम रा हाइबसे सी खक्तंग आइन हाजिद्रगा सुदु मयाम जस्ट तौबिरो Khadi Board के Chairman L Radha Kishore na micro finance की थाकता मफम का चानब पोथोक सिंह पुथोक हंदुना मियोई कया की सेनमिटलोन द चानब थबक पीदुना नहा कया मसा मरोमदोम सेंथोक लंबी लेहनबा ngamle हाइखे CAB withdraw tawdriba fawba man pack na matam kaktana lambi da thoktuna khongjang changsilagani laukthokibagi matung inna ngasidagi maira paibi mahiroi amadi tongan ba miyoi singna lambi da thoktuna khongjang changsin ba hokre kaisampa tidim lambi da miyam thoklaktuna lambi mayai da famjinduna khongjang changsin ke man pack ki convener Dilip Kumar Yumnam Chana India government na tuhat piraba yelomi kananaba miyam hupna lorokliba khongthang amadi changsiliba khongjang asi leptana makha chathakigani bill asi mapung fana laukthok triba fawba makhal makha kyage khongjang changsin gani government amadi police na miyam ge khongjang da athingba pirabadi madu chapchana mayok nagani haiki India government na yamna tuhat piraba yelhomi sing kananabagi damakta miyam hubna lauraiba khongjang asigi saruk ama oina hairiba mass protest asi tawbani haujing miyam na pamliba asi
CAB 2016 से total withdraw तौगदबनी अंतिना unless मसी withdraw तौद्रिबा मखैदी हाइरिबा agitation से सिगी मथक्ता अतो अतोप तोंगान बा स्टेप सिंग लौना जंगसलकनी agitation जंगन थोरइबा इमा सिंग असि अखोइना हौरुबा कौथुबा केदोबा नतना मसाना मसाई मथक दागनेना खलगा थोरकपा मो ओइबनिना मदु मुखाइना बमताई Tidim lambigi mafam kayada khongjang changsilibasing numidang wairam kaisampat lomda khongchat ama lakpadagi pulis ka akanba mukna bathoki miyam aduna hodam leirak mapa yorakpada pulisna tear gas kaptuna tankhai maduda Imphal College ki mahiroi chinglemba ningthauja kauba ama sokhi haire Citizenship Amendment Bill gi mayokta Ghari Youth Club amadi Ghari Meira Paibi na sinduna Ghari da khongjang changsinki bill asigi mayokta matam chuppada lepkani haina Ghari Youth Club ki General Secretary Prama Mangangchana phongdorakle apai sangstan rani thoina pullaga semleba sangstan asigi makhada chathajaba Ghari Youth Club Ghari Meira Paibi sing Shastra Sangstan sing amadi oza sing yauna apai hariba yaningdaba wakat asi apai phongjabani madugina apai sem chaduna अखोई सिंगलीदा ई मरिक अमा सेली भावबा आरु बिल लसिक मायोक्ता लाइगनी मसिदा लोकलपा मणिपुरी सीएसओ मायाना लोकलपा वारे खुदिमक्ता अखोई घरी लेकाइनसु सगतकनी अब अपम मियामदा थमजरी Hindi Teachers Training College amadi Hindi Teachers Training Institution na su DM College campus ta laiba Hindi Teachers College geta khongjang changsinki College asigi Union ki General Secretary Thokchom Bisorjit na bill asi awang nongpo ki yenglaga pass tawbiga nu haike masi bill se koina pass tau giving handok piu aduga matung de pass rok pe aroi masi bin asina khoi notice ki oina di khudong thibo amnangda bol oina khoina ure Maramadana masi bill se thuda pass tau give handok piu aduga matung de torokon haina khoina post tau and process famja Loklau bung thong de laiba nongpok mahekol school gi mahiroi singnasu loklau bung thong lambida human chain semduna bill asi handok kadabani haina khongjang changsinki school gi mahiroi amana BJP na chathariba thaushil yaning de bill asi handok triba fawba miyamna changsila pa khongjang da mahiroi singnasu hanba laitana saruk yagani haike BJP सरकार ने मणिपुरी हाइबा इंडिजिनियस पीपल असि मुथत के हैन खनबगी वाखल लोन असि अखोय सुंगाय गा जनिंगदे अखोय मखा ताना खोंजंग कया मथंग संखिगनी अखोय मणिपुर हाइबा इंडिजिनियस पीपल असि सुंग मुथत पे आरोय सीबी सिटिजन एमिगल बेक्स दा अखोय या थमय सोकने सुंगाय गा जनिंगदे San Antonio School Chingmairongi Mahiroi amasung Oja Singnasu School asigi geta khongjang changsinki CAB yaning de awang nongpok lamdamgi yellow missing kalu bill asi withdraw taw haina dabi tawre ngasi awang nongpok ki MP kharana Citizenship Amendment Bill gi mayokta Parliament House ki Mahatma Gandhi mitam gi mamangda khongjang changsinkhre Arunachal degi kaba MP Ninong Iringna Prime Minister unaduna bill asi withdraw tawbina ba takshinkhre haire Okram Ibo Bina Luchingba CLP member sing nasu Delhi da CAB gi mayokta tongan ba luchingba sing unaduna bill asi Rajya Sabha da pass tawdana ba takshili NCP gi Supriya Sul Sarad Power CPIM gi Sitarami Yachuri amasung Trinamool gi Dr Saugat Roy unaki leader sing asina bill asi gi mayokta chapchana lepkani habigi thajaba pirakle haire Congress luchingba sing asina makhata na Delhi da leiduna luchingba kayamarum unaki gani haire Political Party Taramathu Gyapunba Manipur Democratic Alliance Sembaga Loinana Alliance asna Citizenship Amendment Bill lisingani tara taruk withdraw tawdriba fawba miyam pullaga khongjang changsilagani haire ngasi North AOC da laiba Imphal Hotel gi conference hall da pangthokpa paumi singa unabada Political Party Taramathu yasigi convener su oriba Shiva Sena Manipur gi President Tombina Political Party Taramathu asina handak Delhi da chattuna luchingba singa unakhiba kayagi matang da paudamkhe अखोई लेजरीब पॉलिटिकल पार्टी तरामाथोइसु इरमदम मसिदम थवाई कटके हाइबा अदुगी मनुंग अखोइसु अमनी इरमदमसिद पोकनी इरमदमसिद सावनी लमदम मसि मांगिदम होनबदा नंगना यारिबा नोइना यारिबा थौदांग अदुमने अखोइना यारिबसे मी मना ngang यादबा मी मना ताब यादबा यामना अनपार्लियामेंट्रियन ओइबा
यामना डेमोक्रेसी ओइदबा दुगमा वाहन थोक खंदबा वांगांग सिंगी मथक्ता ngasiदगी करिगो मदुगी वाहन थोक सिनरता गरी मदुगमा मियोइ सिंग अदुगी मथक्ता कोइ लीगल शूट तौगनी बीजेपी मणिपुर प्रदेश की मिहुत ओइना सरुक याकिबा बसंत शर्मा बीजेपी की सेंटर की लुचिंग सिंगी मोट खेनब लेते पार्टी की प्रेसिडेंट अमित शाहना पॉलिटिकल पार्टी सिंगी मरक्ता यानबा अमा लेरबा मतमदा बिल असि पुथोकनी हाइकिबा दो हौजिक पॉलिटिकल पार्टी सिंगी मरक्ता यानिंगदबा कया फोंदोकनरकपना हाउस दा पुथोकदबा बिल अदुना मयेक सेंगना ताकले हाइखि बुलेटिन भारत की पार्लियामेंट मनुंग पुथोकदबा बिल सिंदो खनगले हायरगा असिंग बिल सिंग असिदी लौखटलगनी पार्लियामेंट पास तौरगनेना ngarang लाउथोकिबदुना आंसर पुनमक ओइरेना अखोगी माइकेदे लौजे अदुगा तसेंग भारतीय जनता पार्टी को फिरेप्ती पॉलिटिकल कंसेंसस लेरबा मतमदा बिल पास तौगनी हाइबनेना हौजिकती बिल असि पॉलिटिकल कंसेंसस लेतबना मरम ओइदना हाउस तला आरो एबसिंग ngarang बुलेटिन नसना खंग्रे हौजिक दिल्ली दे कैंप तौदुना लेरिबा नेसोमदी एमसुगी कांगबुना मुंबई दे चतुना एनडीए गा चटमिनरिबा शिवसेना गी लुचिंगबा उद्धव ठाकरे अमदी महाकी मचानुपा आदित्य ठाकरे उनदुना सिटीजनशिप अमेंडमेंट बिल गी मायोक्ता लेपिनबा तक्षिनख्रे उद्धव ठाकरे ना शिवसेना ना हौरकपदगी हौना सिटीजनशिप अमेंडमेंट बिल गी मायोक्ता लेप्तुना लाक्ली मखा तानसु लेपखिगनी महाकना मखा तारदुना इरम नमगी येलोमी हानंगाकपी सेंबिको तुंगदा फॉरेनर गी खनसे बिल असिबु सपोर्ट तौरिबा पॉलिटिकल पार्टी सिंगसु मखाताना वारी सानखिगनि हाइना फोंदोरखि हाइरे ngasi khongchit aduda MSUgi president Manjit Charangthem MSUgi advisor oibata natana nesogi general secretary Sinam Prakasu yaukhe CAB mainstream खक्तगी येंगलगा पुथोकपा बिल नि ngasidi awang nongpok Bharat ta leiriba yelomi singna bill asigi matangda punna khanaba amadi khongjang changsinba matam oire haina Secular Democratic Front of Manipur gi spokesperson Soram Iboyaimana phongdokre wafam asingasi sanjen thong hawke wangda leiba Manipur Pradesh Trinamool Congress ke office ta pangthokpa paumi singa unaba ma da phongdokhibani paumi singa unaba aduda sarugya kiba Secular Democratic Front of Manipur gi state convener TH Inau Chana bilasi BJP na luchingba lengak asina namduna pass tongna bahotna ba asina Manipur amadi awang nongpok state singbo machit kaya thokna thugaina bahotna bani state government ki ayaba yaudana CAB pass tongna bahotna raklabadi lamdamashigi miyam amadi political party singna aikoi tongana tajarage haibagi tanja fawba lahobana chungani haba wafam phongdokhe spokesperson Iboyaimana makhatana state asigi BJP na luchingba lengak asina bill asina lamdamashigi miyam da karisu sokoloi haiduna miyambu minamduna leire awang nungpok Bharata mitop khandokpagi besia da chayitnaba kaya leiribasi loishinbagi mahutta anauba bill amamuk pass tawba aduna awang nungpoki miyambu leng otpa ngamloidaba ama oina thamnaba hotnare awang nongpok Bharat ta leiriba Bharat ki asengba citizen oiriba miyam gi kholau tabidraga atopa leibak ta leiba miyoi singbu hena nungshiba fauriba karigino BJP na panba leibak asi Bharat ki constitution amadi president fawba lana lamjingnaba hotnaba lengak ama oire haukiba January 13 da hogdokiba Rajya Sabha gi mifamda president fawbana CAB yaningbagi wafam phongdokiba sina BJP lengak na makoi gi sakti amuk hanna halaknaba hotnabada Bharat ki president bu lana sijanabani haike पार्टी खुदी मकोसु प्रजा मियामना लाना लौरकदना पॉलिटिकल की नियम चलक्तबा अपॉलिटिकल ओइबा सिस्टम अमदा लाबोडी लेबा का सिदिदा इमुनाइ मुतान ब थोलका बोर्डी मदुगी दायित्व दो ngasi लेंगाक पाइबा पार्टीस न पुगदबने ओइन मकोइ द रिक्वेस्ट तबनते मकोइ द निंगसिंगबा अमदि खंगन मने खुराई कोनसम लेकाय de leba konsam tomben san school gi mahiroi singnasu school mamangda wakat khongjang changsinke changa ngai uche kon malom hatta golapati na chingbagi lekai miyam na lambi da tholaktuna khongjang changsinke Jiribangi Babu Porada leba Maitei Pangal Women Development Welfare Association asu CAB gi mayokta wakat mifam chathaki association gi assistant secretary Samsat Begum na mapal dagi changsilak pakanglup kharak kanana bagi damak awang nongpok lamdamda tangdu laita daba fibam ama thokhan bayaning de Yelomi Singh Kanjana bapun na mayok nagani haike awang nongpok lamdamda yamna tangdu laita daba ma fibam ama thokhalle sigumba bilasi athuba matamda लौथोकपियो हाइदना सरकार की खोंदा अपना अपील तौजरी Citizenship Amendment Bill yaningbaba phongdoktuna bill asi withdraw tawbina bangasi Akhil Bharatiya Adhivakta Parishad ki mihut kangbu amana Manipur gi Governor Dr. Nazba Heptullah unaduna takshinkhre
Manipur miyam gi iho wasigi matangda mahakna India gi president da amukka khangalagani haina thajaba pirakle haire. Mihut Kangbo adu Parishad asigi Vice President Ngangom Tej Kumar, General Secretary Salam Rupachandra amasung hanagi Adyaksha Chingsubam Thoibasu yauke. CAB gi mayokta hojik miyamna chathariba khongjang asi democratic oidaba mongda chathabidanaba Manipur police na appeal tawre. Ngasi Imphal West SP gi conference hall da pangthokpa paugi mifam amada IGP Clay Khongsaina leibaki damak khongjang changsinba matamda democratic oiba mongda changsin biyo maira gi khongchat chatpada furup amaga nungainaroi daba communal oiba mongda khongjang changsin bigano. Mesidagi tongan ba furup singda nungaina daba kaya torakpa yai haike. Hanasu adum anytime the sit in protest away na tarsi toge rally toge haragadi permission he seek to bone DM dagi aduna hojik so khoina request orisina please follow that and any form of protest to bada let it be dignified, let it be controlled also, and let no ill feeling be conveyed either by intentionally or unintentionally. Simane khoina yamna mayam da convey to ning base. So khoi gi media gi through the we would like that this is being conveyed to each and everyone, especially civil societies and other public leaders. Imphal West KSP Jogesh Chandra Haubi Jamna National Highway da Kudak Talambi Thingbagi Khongjang Changsin Bigano Imphal West District Pumba CRPC ki dhara chamaga nifu mari chalai ribani Kudak Talambi Thingjinbana miyam da khudong chataba oheli haike. Lambi da thingaga tholaga phammaga 144 District Magistrate Imphal West na jari dana hojik kano tokdana layo jagani aduna ngasi so khoi disperse ono bhona da tears bo kaptana khotana dum tawi aduna masi yaragadi protest to buta ka su democratic way da yam democratic way da toba aduga lambi da kutak ta hekta thingjalaga chathok chachin da yamna ngasi su makta su longkhongdong ba karma kaya lapda achauba panma mo oidana praja miyam du su hena wa bo wai madu yaragadi masim dang tobiyo noina ai media to appeal tawjari. Imphal East KSP Megha Chandrana Malemgi Chauraba Leba Kuntra Hena Saruk Yaduna Pangthokliba World Bamboo Workshop ta Saruk Yariba Singna Manipur gi Fajaba Yenge Thoklakpada Hojik Kudak ta Lambi Thingba Fajadaba Mawong Kayashina Lamdamasigi Fajaba Manghangani Haike. Imphal East Maruina World Bamboo Workshop haidana amasu tawbune Leba Kuntra Henbagi participation se la tawbo sida koina sigumba sida koina yam democratic oiba mawong da tawbiyo konthokpa natraga koina crowd control gi tawba sorok mayai da sat thingjinba masi prithibhi mayam gi mamang da kari oina portrait taw gadage se mayam se laga koi gi lamdam sida thokpa bamboo product kumba koi masi promote tawna ba honna da asaw apan bo oiba sigumba sisu khitang mind da thambiraga dum tawbiyo. Haukiva February gi ahumda club Nipal amadi Maira Paibi loop amana sinduna Yaripokta CAB gi mayokta chatkiba Maira gi khongchat ki video clip season naraga yellow me down haina kholaw lawba khonjel ama hapchil laga thagalakiba du semjin ba video ni haina thoram adubu shinba yaukiba Tulihal Idiga Youth Development Organization ki secretary Giyasuddin na sengdokle Golapati da laiba amok koke office da pangtukpa paugi mifam amada mahak na makha taraduna miyoy lising anirom na saruk yaduna changsin kiba khongjang adubo lan uhanaba siliba miyoy sing fagat pinaba police da wakat kre video aduna maram oiraga lan khana bayaba wafam loop amatadagi makha tana phongdok piraktanaba appeal tawre. Loop kharana video clip asi kadai fawba chumi lali khangjingaida yamna thuna yumpham yaudana Kanglup amada atamnana wangang ba horakliba asina kanagumba doctor tawduna thadorak leba video clip asigi maramda high river loop sing adu lairabra haibasi upper crime amasung Manipur police da FIR ama launch tawjakre makata na video clip asigi matangda samam naba pokpi danaba protest sinja langja khiba club amasung Maira Paibi loop mapanna miyamda apin tawjari makata na ki mayokta tumba sawa khangdana hona zariba miyambu amasung lup singbu lana uhan bidanaba apin tawjari. Manipur lengana hakibagi matung ina chingmairong cherau chingmathakta eco tourism project ki makhada watch tower sabagi thabak hore mafam asida paikhatpa horiba eco tourism project asida kari yauri amadi masina miyam da kari pigadori haibagi matangda tourism department ki director W Ibohalna ISTV news ta phongdorakle.
हारिबा इको टूरिज्म प्रोजेक्ट से लौखलगा अखोगी वाच टावर व्यू टावर अखोगी टेलीस्कोप खिलगा लाइबा मयाम सिंगसी हारिबा सिंगदोन असिदगी इम्फाल की व्यू असी उबा फंगनबगी अदुगुमगी पोषक अमा कंपोनेंट यावरी मसीसिदा अखोगी मयाम लाखपदा खुदोंग साननबा अखोगी पब्लिक यूटिलिटीज फैसिलिटीज मयाम अमा हारिबा कंपोनेंट असिदा यावरी प्रोजेक्ट सी अखोइना हौजी हौजीमक अखोई फॉरेस्ट क्लियरेंस अरे एनवायरनमेंट क्लियरेंस अखोई लौबो लोइजरे प्रोजेक्ट असी मणिपुर पुलिस हाउसिंग कॉर्पोरेशन लिमिटेड हारिबा कॉर्पोरेशन असिदा वर्क एजेंसी होइना अखोइना थबक सिनबनी टेंडर प्रोसेस लोइरे थबक हौरे हौजी हौजी थबक से ऑनगोइंग होइना से थबक हौरे महाकना मखाताना फोंदोरकपदा लेंगाकना मणिपुरदा पाइखटकनी हाइकिबा रोपवे प्रोजेक्ट अनि पाइखटनबगी थबकसु खुमांग यांगना चंगसिलकली अथुबा मतमदा मरी लेनबा चे चांगी थबक लोशिलबा मतुंगदा सेमगत सागतपगी थबक पाइखटपा याबगी थाजबा लै हाइनसु थमलकली प्रोजेक्ट सी अखोइना IPRCL कोई मुंबई मसे कोई कंसल्टेंट होना हब्सबनी मखोइना सर्वे तौबा ट्रैफिक स्टडी तौबा अदुगा फिजिबिलिटी टेस्ट स्टडी अयाम्बल लोइसले मोगी रिपोर्ट अखोइदा हुजिक ड्राफ्ट रिपोर्ट अखोइदा फंगे अदुगा अतोपा प्रोजेक्ट अमना रोपवे सी कोई सेंड्रा अमदी कोई थांगागी चाउबसिंग अनिजिगी मरक्सिदा तौगेना कोई डिपार्टमेंट कोई होनाजरी हारिबा प्रोजेक्ट असिसु मागी सर्वे ट्रैफिक स्टडी अमदी फिजिबिलिटी सर्वे रिपोर्ट लोइरे प्रोजेक्ट अनिसी अखोइदा मोगी feasible oi haibagidi aduguma observation de khoi phange Monohar Sai Kholgi Guru Hizam Gaura Singh da Academy Lifetime Achievement Award pikre amadi Penagi Guru Khangema Mangi amadi Khongjom Parvagi Saisakpi Namairakpam Iveni da Academy Award lisingani taramanga pikre ngasi Palace Compound leba Maharaj Chandrakiti Auditorium da pangthokpa thorum aduda Manipur gi Governor Dr Nazma Heptullah amadi Art and Culture gi Commissioner M Lakshmi Kumar na maroiba miyoi singoina saruk yakhe thorum aduda miyoi taramapal da Academy Award miyoi tarukta Academy Young Talent Award khutsinakhe Sri Ajit Classical Manipuri Solo in 2050 and rituals involved in the observance of honor with Manipur State Kala. For his eminence and in recognition Kalachari Mahanda remains in this field, Sri Moyantian Kumar Singh's honor with Manipur State Kala Academy Award, honor with Manipur State Kala Academy, with Manipur State Kala Academy Story Collection, Dr. Ayana Award for the year 2050. And encouragement of a promising Thauranga Mari Lainana, Manipur State Kala Academy gi chairperson su oiribi Governor Dr Nazma Heptullah na Manipur gi culture hena chakot hanana ba hotnari Manipur gi tongan tongan ba art form sing chakot hanaba thabak thorum kaya paikhatli haike and other form of arts, literature and fine arts. I happily note that keeping pace with the changes taking place throughout India in the realm of culture, the Academy has been able to speed up its activities and create an impact on many creative and multidimensional aspects of Manipur culture. Ikau mihat hairaga khangnaba lisingani tara Nepal gi August tara mari da thokiba memi mihat ka mari lainana session judge senapatina maraleba miyoi sibagi cherak lauk thokiba ikau mera paibi amadi imung manungna nungaiba phongdorakle Manipur Press Club the pangthopa paugi mifam amada ikau mera paibi gi secretary takhelambam ibe yaimana case asi athuba matamda loshina ba hotnabada mapung oiba thogdang laukiba police ki IO mari lainaba police station sing amadi court ki official singbo mera paibi gi maikei dagi thagat pa phongdokhe Joint SSA and RMSA Teachers Association Manipur na Chief Minister na Saruk Yaduna pangtokpa thorum amada Chief Minister unaba lakpada Manipur Police na thingduna unan khidaba thawong pendaba phongdoktuna khongjang changsinkhre Association asina SSA amasung RMSA gi oja sing state ki oja singa chap manaba status pigadabani
permanent solution ama puraknaba lengakna hotnagadabani regular oja oina appoint tawgadabani haiduna khongjang changsilakhibani ngasi lamfelda chief minister yawba thoram amada oja singna changsilakpada police na thattuna tanthokhi khongjang adu da saruk yakhibi oja amana oja singa sigi wafam lengakna tabidaba yaningde oja sing regular oina laukhibani state ki regular oja singa manaba khudong chaba sing pibaga loinana pithoktana leiriba tolop pithokpiyu haike condition se koi promotion pi bana sing ba sing ma mayam ma lai khre manipur dadi masigi kano se rule se chap chabi ma akhoi da kano tawde khoi di regular na appoint tau khibani na akhoi di regular gi facility do chap chana phangan biu state category da phangi ba facility do akhoi ge chap manana thambiu si kautane SSA amasung RMS gi oja singi Tamenglong unit na su JEO office Tamenglong thong launchin ke oja amana state government na oja singbu mirai badagi matam kaktaba thabak lepagi khongjang asi changsin bani haike The government can ever expect us to live for months on ends without our pay. We have been on the work strike since the 4th of this month, and we will continue until the government fulfills its promises and our demands are met. Amaromda RMSA amasung SSA gi oja singna ngarang lamfel leba education S directorate ki office ta amanga ta thokalamba yaning da bafongdoktuna directorate asigi staff singna wakat khongjang changsin kre employee singna masagi mathau tawbada harassment piganu employee sing asoi angam thokloi haiba thajaba pidrabadi thabak suroi haina dabi tawri ka hendo violence athaki boja singi mathakta disciplinary action law amanga ta thokon ki basing government na semjin sajilu haina takshille SSA amadi RMSA gi oja listing ahunga chamanga romna thabak lepagi strike changsin khibadagi Manipur government ki education S ki makhada leba school sing paralyzed tawre haina MSF na fungdorakle masi fawbada mari lenaba authority na kariguma makhal amatagi waroshin puraknaba hotnabagi mahutta primary dagi hauraga higher secondary gi school fawba mathau tawjagadaba oja sing wakatuna lehenba sina Manipur gi education system masida pali balengak asna ayat apan pibani haina MSF na lowi haire MSM academic campaign ekoi lairik ningtina tamsigi makhada mahiroi kunagi damak akanba khongthang lokhatkani education da kaiba pirakpada MSF na tumina laithokloi Manipur government amadi seize work strike toriba oja singi marakta athuba matamda yanaba purao khongjang changsileba oja singna su mahiroi singi khanbiduna athuba matamda classroom da changbiu haire National Deworming Day Thoram Lakliba February Nepal da Pangtok Lagan Haina State Mission Director National Health Mission Manipur Dr. S. Manikantana Lamfel da Leba Mission Director gi Office da Paumi Singa Unaba ma da Fungdokre Mahakna makhatana Fungdokhibada Tang Nepal da Pangthokadaba National Deworming Day Thoram asida chahi amadagi taramapal fawbagi manungda leba angang singda til hidak albendazole tablet sing pijabagi thabak ase chathagadabani numit asida til hidak pijabanga mahugdaba angang singsu February gi tang tara marida amukka na pijagani angang sing asi school anganwadi center singi khuthangda tablet sing asi pijabagi thabak sing pakhatkani masi pangthokpagi maroiba pandamde bharat ki oina akoibagi fibam luba nanba watpana angang singna hygienic oina chaba thakpa ngamdabagi fibam kaya mayoknaba leire World Health Organization ki report ki matung ina angang crore kunithoi rom Bharat ki oina tin gi anabasing leire makhoi sing asi ayambana nutrition ki deficiency watpa kaya thokhale masna maram oiduna angang gi physical amadi mental development da asoiba kaya lakna maram oibadagi National Deworming Day gi thoram ashi pangthokpani chathagadoriba National Deworming Day gi thoram asida Manipur gi oina angang lak tara henbada tablet pijanabagi thorang lokhatli haike District Health Society Tamenglong na su National Deworming Day CMO Complex Tamenglong da hogdokre. Tharamadu da SDO Tamenglong Kachamthai Faiga Gangmai CMO Tamenglong Dr. Chambo Golmai DI School AI Anganwadi Supervisor Worker Asana Chingba Singh Sarukyake. Journal Education Officer Jiribam na su National Deworming Day Orientation Program gi ahanba round JEO Office da pangthokre. Tharamadu da Jiribam Higher Secondary School gi Principal L. Ranjit Kumar, JEO Jiribam L. Roshan Su Sarukyake. Kuntaruk Suba Sector Assam Rifles na IGAR South ki meeting makhada Technopol Battalion na Khudeng Thabi Check Post da miyoi ama lupa crore kunithoi romgi brown sugar kilo taramatuga kona na fare haire. Fagalaba miyoi asigi mamin lun khomang haukep chahi kuntaruk Moldenom Khul Chakpi Karong Dagiri Fagalaba miyoi amasung Potlam Singh NCB Imphal da Sinakre haire.
Land and Properties Owner Association na thasigi tang mari gi ayuktagi hauna tang taragi nungtil pung taruk makai fauba chathariba Imphal Jiri lambig economic blockade saugat pasingna oinam longda pot che yawba gari check tawbaga loinana pot purakpa gari sing chatpada athingba thamkhre blockade asi tupul dagi faitol fauba Imphal Jiri lambi sembada lam amadi lanthum amang ata thokan khibagi compensation pithok tabagi mayokta kaukhibani Hanagi Minister Dr. K.H. Ratan Kumar amasung M. Prithviraj Lakadoriba Assembly amasung Lok Sabha Mikhalda Arunachal Pradesh ki road map amasung action plan monitoring tawduna review tawnana bagi observer oina AICC ki president na hablakle haire Laimarol Khorjekol Lekol Imphal na Sinduna Humbudra Taruk Suba Maharaj Kumari Binodini gi mapok kumon pangthokpaga loinana ahanba MK Binodini ningsing sahitya mana lesengani taramapal saknareba aiba Sudhir Naroibam da lanthokre All Assembly Rote Laiba Manipur Hindi Parishad ki holda pangthokiba tharam aduda saknareba filmmaker Aribam Shyam Sharma Lekol gi president Nahakpam Aruna Manipur Women Commission ke Hanagi Chairperson Dr. Chongtham Jaminisu Sarukia ke Aribam Shyam Sharmana Haujiki Laiba ki Oriba Fiba Masida Mahakna Padma Shri Handoki Basi Tungi Mirol Gini MP Ama Anikak Laiba Makwegi Wasu Tabida Basida Awardee Amani Award Konduna Laibagi Matam Nate Khanduna Handoki Bani Amaromda MK Binodinina Manipur Sahitya Amadi Film gi Lamda Lauramba Thaudang Kayabu Singthake Bukan nak benar senai ni bawa hebel anu atopa artist writer sini bukan nak penuh teman pagi bedegi senai nung radio drama olaga atau nung kaduk lak pada itu na masih yang napam na tahu pasti senai ni yang pagi Mahut Department of Thobal Municipal Council Herok Amadi Wangjing Municipal Council Andro Nagar Panchayat Yaripok and Sikhong Sekma Municipal Council Amadi Lilong Municipal Council da Tata Deeper Yauna Punna Gari Kuntra Mathoi Mahut Minister Ngase Mari Lainaba Singh da Khutsin Nakre Gari Ani Amana Mahut Department ki Reserve Thamkre Amod Akai Singh Punana ba Gari Singh Entokpagi Thoram Adu Sangai Progda Leiba Tata Motors ki showroom da Pangthoke Thoram Aduda Mahut ki Secretary M Joy Director TH Harikumar Su Sarukia ke Center na Chada Marfudara Amadi State na Chada Tara Puthoktu Pakat Liba Project Asigi Ahan Bagyo in a Cluster B category gi oina Hari Bagari Singh Asi P Bani Hari Chairperson Vice Chairperson Amadi Councillor Kayasu Sarukia Kiba Thoram Aduda Minister T.A. Shyam Kumar na Luba Nanbada District Amaga Changdam Haning Bagi Apamba Fungdoke From China Secretary Torganda, from China, Kogi, New with the Kana Poram, the Kogi, organic fertilizer Topa, May Potokpa, they said one gas Potopa, from Sinagatory never. Adugi, Pandamda, Central Government, said government, Peter Patum Beski Makamani, the town man, city man, sing as a size as a competition like the Bibatai. Part of the competition, Tanaman, apa the competition to White. Tabandaki de Koi, Airport and Nange, Airportaki de Koi, Sonsi and Nange. Semana koi competition sila kadi mayam se koi si luna masing nang maneba. Mitaibu Sadul Tribe ki lista chalana batakshili basi atopagi job reservation munana banatte. Constitution ki ngaklau fangnana bani haina Desam ki Secretary General Sitil Oinam ki Cherola manafungdorakli. Mitai Singbu Sadul Tribe ta chalhanba yaroi haina atsumna wakat mifam chathaba amadi Cherol thadokiba angak popoe. Atsumna thadokiba warol adu aranba puwari da yumfam oibani haina Maral Siraduna handak Assam ki Kanglup Tarok ST list chalhanbagi matangda Sadul Tribe Ichil Inaw Singna ayat pa piraktriba karigino. Mitaibu ST da chalhanba haibasi state lenga ki khutta leiba natabanina hiramasigi matangda center na aroiba warep lahonse. Tribal Ichil Inaw Singna su achumba wafam da yumfam oiba Chiechang Center da pisinduna Mitaibu ST list chanana bahotna biu haire. Paugi marak thatna atemba breakma. Manipur ki ahanba 24/7 lamjingba capna miyam gi sebada leizari Manipur ki district sing amadi mapal lam sing da chananabagi book tobiu luhongbagi akhanaba discount su pizari contact tobira 1800102759 amadi 8794613154 Northeast ahanba oina National Housing Bank wholly owned by RBI gi license pangraba Ministry of Finance Department gi Financial Services Government of India na Sarfasi Act 2002 gi makha da Financial Institute amo ina sakhangraba Pradhan Mantri Awas Yojana Housing
for all mission gi makada subsidized loan pibada mangzil thariba Panthoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara homdo yang dukjare miyamna financial facilities sing lobi na baning singjare Panthoibi Housing Finance Company Limited and its subsidiary group of companies. Wabiraganu yumna anabagi seba tawbinabagidamak wabiraganu. Medillion Home Healthcare Service Manipurna adomgi mateng pangzari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa marunggidamak Medillion Home Healthcare Service Manipur near Jennings Hospital, making healthcare accessible and affordable. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu. Furniture industry da chahi tara manga hen experience leiraba Mobile Furniture ngasi Manipur da chahi mari mapung fana retail stores anina miyam gi seva pijari. Miyam service vertical sing asigi khudong cha lobi. Ngasi maglengchin biroksi Mobile Furniture Cooperative near Ufal Quarters. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Matram. Lagiba February ki tang Nepal irai numi National Deworming Day numita sahi amadagi tara mapal fawda laiba ngang kudingma til laitana bahida deworming tablet lem na pijagani school da ming chandaba madi school ka da angang singdi anganwadi center singda hidak pijabada yawbi kadabani February ki tang Nepal da hidak pijabada chithau ba ngang singi damakta lagiba February ki tang tara mari da hidak pijagani til laitaba masama u phaba angang singna thanba Bharat ama ohelasi Honda car gi mamal February gi tang amadi hengale adubu sangai Honda da February gi tang tara fawda booking tobi ki ba customer singda ariba mamal da car sing yon jagani customer sing gidamakta lupa lising tara mapandagi lupa lakamal lising kun mga fawbagi discount su pijari Honda car sing asi Japan gi multinational company na sabani anoba technology amadi safety feature kaya yauri athuba matamda gari airport road ta leiba sangai Honda da lakbiu amasung khudong chaba sing silobiu. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Breaking matunda taram nok cheri hazima khata papau. Imphal More Lambida UB kwa amadi hairana chingba purakpada Horticulture Department ki miyoi ni haibasingna puba thangba ngamloidaba mawongda tax lore haire. Gari driver kaya penadre mari leinabasingna meeting changbiyu haina driver amana phungdorakle. Intrize kamai to buno idi hana su khangde kamai to buno hakada moina kai no hapai je ai senga do mai ai kongkwa kunsa hapi zubi marfu hapi sigatane ya moina par bag paraga moina mokhotpa matam dal palising ahum ga sama tai aina ai sidi ai piba ngomoi kana kai mukuma department am to sahak taga noina kamai to buno khopuno moina ai akoi sahi ma sore lai bse noi khangdra haire ai di khangda banina hana to bos lai kidabanina piba ngamde ado aina khorsa pasa onaba pasama ai tasingna ai pige hai ado moina ya de moina haiba paisa sidagi taraga si pingam daga di gari halu hai fare ai jo waro budagi halakna ismail lere ado smar sum mathang manau makha tan tokta gadi moide le ba khoi je amda satpasu ngamaro akhoi di gari thoruga hinga chaja bani ado moi si mari le ba authority department singna thikat pirga kadi karma tanaba ya ba ge moi kitang poktak pibi ona mamang phumna ithamjari Amaromda Tata Sumo amadi DI gi Punba Association ANS gi President T Saibol Haukip amadi RK Ibo Yaimana punna pangthokiba pau gi mifam amada ngasi ayuk horticulture gi staff sing amadi gari driver singa pau fauna daba amadagi media da driver singa yaning daba wafam kaya phongdokiba adu association ani asina thigatlubada department amadi driver singi marakta leiramba yenaba adu leitre haina T Saibol Haukip na sengdokhe
Association pullap join oina ekoina tidok pakanda sigumbasi kanta suleite misunderstanding kanta suleite haina ekoina tungdok chari Sagolmang area Nagalong na sinduna My Culture, My Identity haiba theme da Cultural Expo ama Ukrul gi Tanril Khul da pangthokre tharmadu da Tangkhul Nagalong gi President Hopkinson A Shimre Northeast John Cultural Center gi Deputy Director D Zingmiksu sarukya ke tharam gi sarukamo oina nat ki oiba mashana amadi jagoi isai kayasu utke Yang pazai lakamai versus Kongdai hozi wrestling nakana Ngarian Chingfauraga Chatli Benfal Yaripok Lambigi Irubung Thongdagi Yaripok Faubagi Saruk Numit Tarani Faubagi Manung the Sembal Loshindrabadi Kairao Wangkemgi Miyamna Lambi Thingbagi Kongjang Changsilagani Hairi Lambi asi sembi naba Kairao Kendragi Tongan Tongan Balup Singna Kongjang Changsin Badagi Works Minister Ngasi Dagi Tha Amagi Mamangda Numit Taranigi Manung the Sembal Loshilagani Haibagi Thajaba Pibadagi Kongjang Handokibani Adubo Tha Ama Helaba Fauba Tabak Loshinbagi Mahutta Sinni Karana Matam Lenbagi Mongda Tabak Subana Nongju Tha Yaushilakpana Han Kibagi Fibam da Leirakle Thawong asi chinga khutka manadre haina lawre numit taranigi manungda lambi semdrabadi lambi tawkhaibagi khongjang changsilagani hairi Ade lamdam somda koi lalolitik tawraga nongmagi jajariba praja sing asuki mati awabo ere laina tina haitare masina maram ore haraga koi upul thangiba ade jatpada koina matam jana yobangam daba asuki mati awabo oibasina hakjang phawba na hanabagi macha ama oheleba lamdam asuki praja sing na haijaba si tabi daba taraga di koi numit tarani gi manung da thabak se koi imisina udaba taraga di koi lamdam asongi lambi se koi tawkhai jagani thingjan gani lambi se koi semba yana semjan binabagi tam koi akanba thorang da lokhat kani haina Hevron Kemta NSN IM ki General Secretary TH Muiva ki group ka pangthokadaba miyam ki consultative meeting da Jalerong miyam na saruk yaroi hairi Jalerong Civil Organization singi Media and Publicity Cell ki cherol amana mamang da Jalerong Civil Organization singna NSN IM ki kanagumba member sing unabada natraga consultative meeting da saruk yadaba hane lokiba firep aduda ahong balaite kanagumba singna mifam masda saruk yaba natraga lalolup asigi member sing unaba masa masagi interest ne maduna Jalerong miyam gi interest natraga represent tawi haina loroi hairi Suknudagi Thai Beret Stable Lambi gi maning thangbada leiriba warukok makha leka gi bamon mapagi fet chahum sangba lambi namta khibadagi gari chatpa yadana lakiba du khwairakpam iboyama kauba miyoi amana semjinkhre iboyama na lambi sembi bagi damak lamdam adongi nupi amana thagapa phongdokpaga loinana leingak nasu lambi asi black topping tongna ba pukning chingsilakle Thagat pa amukena thaga phongdok sagani haina chaka da su sumaina aina haijeningi State Cabinet matam sangna government aided school singda hangduna leraklaba post singbu mention bagi ayaba piki bagi damak Chief Minister Education Minister amadi Council of Ministers sing yauna mari lainaba official singbu all Manipur government aided school employees coordinating committee na thagat pafungdorakle Manipur gi saknai raba singjamai chongtham lekai digi senior advocate chongtham Nodia Chan ngasi masagi anaba amadagi laikhidre masagi chahi mogdra taruk sukre mahakna hinglingai matamda All Manipur Bar Association gi matam sangna president amadi general secretary oina thaupuramki laikhidraba senior advocate asi Manipur College amadi Chingamaka High School linkhatpada achauba thaudang nauramba mishak amani haire Universal Friendship Organization UFO Sajjal Academy gi meeting makada Eastern Headquarter number 5 Charangpat ki manung chanba Maitei Huyan Lalong Sintam Sanglen Wangbal branch safong lakhibagi chahi kunithoi suba mapung farapagi thauram ngasi Wangbal mayai lekai de pangthokre thaumaduda Professor W Nabakumar Human Rights Commission ki hanagi member RK Rajendra Film actor RK Somarendro Ima Thokchom Ramani yauna miyoy kayana saruk yake UFO gi General Secretary M Uribana Thaksi Khasi Thogalol Chetnabi Amadi While Thauda Kaya Nauhona Ningsingba Amadi Malemda Leriba Maite Sing Amato Oiba Wakalol Amada Puna Chetminana Bahaiba Pandamda Thauramashi Pangtokpani Haike
Handak India gi Republic Day numita thauna phaba angang kunmathoi khangatpagi manungda Manipur gi oina National Bravery Award Kumbi ID Rotigi Master Lamngan ba Maite bo harau tem okpagi thoram ama Kumbi Municipal Council Sports and Cultural Association Kumbi Network of Economy and Welfare Services Kumbi amasong Kalif Kumbi na punna khutsamnaduna pangthokre tharamaduna Kumbi Municipal Council gi Chairperson W Priyo Ranjan Vice Chairperson L Babrita Devi yauna miyoi kyana saruk yake Kumbi IB Rota leiba Wahengbam Gate Singh amasong Wahengbam Ongbi Romita Devi gi machanupa Master W Lamngan bana makhura gi chahi ani khakta ngairiba machanupa isingdagi tabadagi kanbagi damak Indian Council for Child Welfare New Delhi na National Bravery Award asi pirakhibani Kumbi gi miyamna Master Lamngan bada angamba khudol pot singh su PK Kuntra Super Road Safety Week campaign ki sarukam oina Mahindra Civils Auto Tech Gari na Sinduna drawing competition ama Kanchipur leba Premier English Academy de pangthokre haugalakli bangang singda road safety ki matangda mayek sengna khanganana bagi pandamda layek pa changdamna basi pangthokpani haike National Tobacco Control Program ki makhada National Health Society Thawbal Sinduna Cigarette and Other Tobacco Product Act lisingani ahum implement tawbagi matangda lo ngakliba singi workshop ama DC Complex Thawbal da pangthokre Thawbal Police kayana saruk yaduna workshop aduda Anti-CP State Nodal Officer Dr. Somorjit Ningombam DNO Dr. K8 Trustee CMO Thawbal Dr. N Jantakumar Amadi Dr. Pushpa Nandini na resource person ina wangangke Nifum do Subasam Rifles na Sinduna More Town de leba D Addiction Center da lem na lang bagi camp ama pangthokre Assam Rifles ki doctor ama detai paramedical staff kaya na saruk yadu na chatakiba lem na lang bagi camp aduda miyo yankai hena ana lang bagi khudong chaba piki Bhagavat Siksha Ashram Thawbal Tomjing ki founder oiramba amadi hana education ki director oiramba Taurambam Ibo Tombi ki kunmathoi suba lekhidaba ki ningsing Thauram Thawbal Tomjing da leiba ashram adu da pangthokre Tharamadu da ashram ki president Dr. L Nandalal secretary A Manau amadi lekhidraba ki imung manungna Ibo Tombi ki mitamda leisu katane kai khumna bodkre ashram asigi oina leiba pungyeba wariliba saisakpa amadi mandir senabagi thabak toriba singda sak khangduna certificate sing yenthoke Haujik Sanabagi Pau. NYK Bishnupur gi mating loinana PhD Ithai Kuno Amadi Ithai Modern Civilization Club Anina Sinduna Chathariba 7-man under 14 district level football tournament ke ngasi sanakiba pre-quarter final match da YSARD Nauda Khong MYVDO bo penalty da goal ahum ani da thoikre ani suba match da Rafa B Tinungaina Baido Borayangpi bo goal ahum ani da thoikre Taramanga Suba Kangwi Inter-Ward Tournament ki final the ward number 13 amasung ward number 1 tha asigi mapal da thengnaragani ngasi sanaki baroi ba semi final match da ward number 13 na ward number 10 bo penalty da taruk mari da thoike makatana sanabagi pau sports journalist Boyai Ningthozam dagi fangbigani Imphal West ki Southern Sporting Union Singjamaina Sadar Hills ki akan batim ama oiriba FC Kangchupu Maitipu Piduna Sathariba Humpumatoi Suba Sarsursan Singh KCSI CBE Memorial Invitation Football Tournament ki pre-quarter final sangkre All Manipur Football Association ki miyang makhada mamang thagi tang kunipal dagi team kuntra mathoi na saruk yaduna Khuman Lampak Artificial Turf Ground sathariba sahi sigi humpumathoi suba Sarsursan Singh KCSI CBE Memorial Invitation Football Tournament ki ngasi sanaki ba match ta Imphal West ki Southern Sporting Union Singjamaina Sadar Hills ki FC Kangchupu Goal ahum amada maitipu piduna pre-quarter final sangkibani match asida mai pakiba Southern Sporting Union Singjamagi goal singadu T.S. Rosen maiteina match ki humputara nipal suba madi mariputari suba minita goal ani sankhi atopa goal aduna L. Rosanna match ki yankai taruk suba minita sankibani match asida maitikiba Sadar Hills ki FC Kangchuki amatangarba goal aduna Lanmin Len Kipgenna match ki nifumathoi suba minita sankhi Match asida Southern Sporting Union Singjamagi Sanaroi T.S. Rosen Y. Amarjit Amadi FC Kangchuki Lumin Thang Haukipta match conduct tokiba referee na yellow card utki tournament asigi hayeng match leiroi
Anisuba Haibok T20 Cricket Tournament ki ngasi sanaki ba match da Kraw Khamnam Bazar amadi Sem Khagempali mai pakre. Langthabal Sporting Club Langthaban Mantri Khong Makha Lekai na sintuna mamang thagitang kundagi team kunna group mari thokna khaidokuna Langthabal Public Ground Langthaban Mantri Khong Makha Lekai da sathariba tournament asigi ngasi sanaki ba ahanba match da Kraw Khamnam Bazar na Force K3 Gaubu Ran Taramapal da Mighty Pikibani. Match asida Kraw Khamnam Bazar na tos ngamduna ahanba betting tokibada apibo over kunda weekend manga turaga ran chamaga kumapal lauki. Masigi pakhumda anisba betting tokiba Force K3 Gauna apibo over kunda wicket loina turaga ran chamaga tarakak lauduna match asi Mighty Kibani. Match asida Kraw Khamnam Bazar gi sanaroi Rakesh na ran nipu manga amadi wicket ani lauduna man of the match taki. Anisba match ki sanakibada Sem Khagempalina BTRC Pasui Boran Amada Mighty Pikre. Sem Khagempalina tos ngamduna ahanba betting tokibada apibo over kunda wicket mapal turaga ran chamaga tarani thoi lauki. Masigi pakhumda anisba betting tokiba BTRC Pasui na apibo over kunda wicket mapal turaga ran chamaga taramathoi khak lauduna match asi ran amada Mighty Kibani. Match asida Sem Khagempaligi sanaroi Kabirna over mari da wicket mari lauduna man of the match takre. Sathariba tournament asigi mathangi match tha asigi tang nipal da ahanba match soina Eastern Sporting Union Wangkhai amadi Sem Khagempali ga sanagani. Anisuba match da Sagolbal United amadi Alamin Lilonga sanagani. Impal West District Football Association na sinduna mamang thagi tang kulhumdoi deki team tarani thoina group ani thokna khaidoktuna Pamyal Ground Pasoi da sathariba Anisuba SS Mani Sharma Memorial Third Division Football League ki ngasi sanakiba ahanba match da SFC Tera Khuraijamna NSU awang posam go gol ani amada Mighty Pikre. SFC Tera Khuraijam gi mai pakhibi gol ani du TI Singlemba amadi N Jasobantana match ki ahanba half ki ahapa minute ani da amadi match ki humpusuba minute sankhibani. Match sida Mighty kiba NSU awang posam gi matangar ba gol du TI Amarjitna match ki ani suba minute sankhi. League asigi ani suba match ki sanakibada NISC Larinjamna USC phayeng bu gol ahum sinoda Mighty Pikre. NISC Larinjam gi mai pakhibi gol ahum adu El Dinian na Merski mga subamadi taramapal suba minita gol ani PH Robinson na Merski humpu suba minita gol amachanduna Mers asi mai pakibani. District Youth Affairs and Sports Officer Impal West na sintuna ngasidagi nupagi team taramadi nupigi team ahum punna team tarom doina sarug yaduna Thangmaiban Athletic Union Ground Thangmaibanda sahi 33 makhagi nupa masa amadi nupi masagi ahanba Khelo India Football Tournament hokre. Hogdopagi thoramda International Sanaroi K Gopesor Colonel S Santi Kumar DYASO Impal West ki TIS Tomana Thoram Mapusing Oiki. Pangthok doriba tournament asigi ngasi ahubun mit ki sanaki ban nupa masagi match da BMSC tabung khokna thau team A thangmai bonbu gol ahum amada Mighty Piki. BMSC tabung khoki mai pakhi gol singadu KS Prabhananda PS Rostam amadi M Michael na sanki. Match asida Mighty kiba thau team A thangmai ban gi amatangar ba gol adu Malem na sanki bani. All Manipur Volleyball Association gi miyeng makhada Kangmong Langgol Jam Youth Guidance Club na sinduna Kangmong Langgol Jam Kangjibun Ground da team tarahum doina grumari thongna khaidutuna tha sigitang manga digi sathariba ahanba Steleben Village Open Men's Volleyball Tournament ki ngasi sanakiba ahanba match da USDC Upopina KLYGC team B Kangmongbu set ahum sino anisuba match ki sanakibada YDCL Haikrujamna RYC Moidang Popu set ahum sino ahum suba match da AMYC Androna REDO Irongbo set ahum ama mari suba match ki sanakibada YDC Yaripokna BDC Oinambu set ahum sino manga suba match ki sanakibada SYC Satudaina USWC Usiwabu set ahum sino amadi taruk suba match ki sanakibada RYC Moidang Pokna NYDC Khaidembu set ahum sinoda Mighty Piki. Nongbram Football Club na sinduna Nongbram Playground da mamang thagi tang kunma paldagi team taranipal na group mari thongna khaidutuna sathariba ahanba Lairimbi Cup ki ngasi chankiba ahanba match da FFCC Angthana CYDO Sangam Dabibu gol manga anida Mighty Piki. Ani suba match ki sanakibada TYSO amadi PITRA gol ambata sandatana draw satkre. Ahum suba match ki sanakibada Top FC na YDC Khoirombo gol ahum sinoda Mighty Pikre.
LUFC lemba khulamadi All Star Kyangwei Sathariba Manga Suba Singmi Tami Unity Football Tournament ki final sangkhre. Singmi Tami Unity and Development Committee Kairau Kendra na sinduna mamang thagi tang kunma paldagi tim kunna group tare thongna khaidokuna sathariba tournament asigi ngasi sanakiba ahanba semi final match ta LUFC lemba khulna AMLSC Arabti Mayai Lekaibu Gol Ani Amada Mighty Pituna final Sankibani Ani Suba semi final match ki sanakibada All Star Kyangwaina PRNL Poirobu Gol Ani Sinoda Mighty Pituna final Sankre. Shallow Youth Union Club na sinduna Shallow Kanglung Lampakta tha sigi tang mari degi tim kunmangana group Nepal thokna khaidokuna sathariba Shallow Cup mapal subalamnai kendra village wise amadi Impetus Men's Open 7 Asset Football Tournament ki ngasi sanakiba ahanba match ta YYC Yorbung amadi BSU Nongpo Kaching goal amata sanadana draw satkre ani suba match ki sanakibada Oksu Ningthemsa khulna YLK Singaren Tezpur bu goal Nepal amada mighty piki District Sports Association Kaching na sinduna Association asigi ground da tha sigi tang mari degi team mapan group ahum thokna khaidok tuna sathariba taramanga suba DSA Trophy is 11 Invitation Football Tournament ki ngasi sanakiba match ta UBSA mantak amadi KTC Kaching goal amata sanadana draw satkre. Thagachiri boyai haujik ngasi nomagi oing khiba engasagi pau bizari. Environment Directorate ki phangkiba ngasi gi oikiba inga samadi nujiki pauda khwaidigi sakiba Celsius degree 30.2 taret khwaidigi ingba Celsius degree 1.9 Nepal Nuksitte yauba ising manen gisang maximum da sada mariputra matoi dasmik taret mapal minimum da sada tarani toy dasmik ahum mapal oiki Ngasigi nong suki bagisang sino dasmik sino Nepal millimeter ne. Loshilak pada lobby rasi Editor's Choice. Ngasigi ISTV News ki Editor's Choice ta miyam na siya bigi matang da henjin na kanjin bagi mahutta bill lasigi closing muna na inahaning bagi apamba lenga ki maikay digi fungdorakli amarom da. Issue asida rajniti ki kudong jabalaw na bahot na bagi mahutta amatoy na thengnamin na bagi apamba political party sinathamli. Ang nainabiradi bildu puthoga parawise nainabiradi amphaba prajaju bha tagadaba as angtoiba ha ikoi pre-merger ha independent ha an adon chakre what actually in the bill se si nainabiu haibne bakhoina haibne incur oide bakangbu na su bill si ki part sidai da clause number sidai da sumai yauri sina manipur sokadoini yes adugi point du da satraba bill gi rom da satraba da mu taweba discussion moi amani tawrise aduna madum tangai appeal tawningi Nainagadam democracy ni, but subject to the Nainabio. Parawise at Nainabio Nindi Sanga Nainabay, Sigi Perasi the Manipur Soka the Bayore, Sigi Perasi Loko Haningi, Sigi Perasi Hapsan Haningi, yes, Gomen Adugidamton. Akuigi Cape Sigi Matanga, Hui Tongan political party singer, Amada Mamaran Sizinba, Maduna Maram Morakanda, Akui Prajas in the Yam Samam Navatonba, Madupuna Maxi Topiro, Akui Legerio political party, Trama to Yushu. Inam the Masikam Tawai Katpangamba, Tawai Katke Haiba, Adugi Manunda, Koisu Amani, Inam Namsi the Pokuni, Inam Damsi Sawani, Akoi Punamak, Madwai Dugi, Akoi political mileage Launaba, Aduga Amana Lady Habas Haba, Amana Lady Tabas Haba, Adagi Haiba Yadaba, do and those, Adugamba, Mayamama, Koi Tabadi and Warem. How do you read the Mariba Pau Amukana? Citizenship Amendment Bill ki matang da lengang na lokhiba firep ngasi su lengda na lay haina Chief Minister and Biren Haikre. Man pek na lambi da thok na CAB gi mayok ta khongjang changsin bahokre. Amasong Chingmai rong cherau chingmathak ta eco tourism project ki makhada watch tower sabagi thabak hore. Ngasigi oina ISTV na pijaba pau matang asha lesin jere meeting tabiri basigi mafam dagi kaini athang ni jeri pinabirase.